Myanmar gi resistant forcing na control tawramba townsing military junta na mathang loksinba haurakle kaya amana surrender tawrakre. Myanmar gi military junta na Nawangki hogi San State Town da hena advance oina sangsin bangam kibaga loinana military junta gi mathakta lan horiba tang National Liberation Army na khudum chalamba mafam kaya loksin bangam kre. Marak asida military junta gi maikai makhoi gi mayok talan horiba sing khulai ga konana surrender tawrak patarabadi sel yauna henba kudong chaba kaya piragani haina lauthoraki badagi anti-coup fighter taragamari yamlaba khulai singa konana surrender tawrakre hairi. Pausina makha tana haribana Myanmar gi military junta gi mathakta lan horiba Three Brotherhood Alliance na Central Myanmar amasung China ga faunariba yamna maru oiba highway asi bu fauraga chaliba San State ki town asi haukiba chahi 2024 gi July da khudum chansin khibani adumakpu military junta na mafam aduda changsinuna air strike yauna akanba lanthing chathabadagi hariba jaga sing adu control tawba ngamkhibani. Nawangki o hariba mafam asi Myanmar gi military officer singi maru oiba training academy ama oiriba Pin Ulwindagi kilometer nifu ga manga rom lapna leiba mafam dani Myanmar gi Singna khudum chalamba Northeastern La Sio City asishu haukiba April thada military junta na khudum chansin bangam kre mafam sing adu lausin abahona bada anti-coup fighter kaya hat bangam kre hari tang National Liberation Army ki maikai de gidi military junta na phongdok liba wafam asigi matang da kariguma statement amata phongdok palaitri adubu rebel group asina mafam aduda makata na administration ki thabak thoram sing paikhat na bahona basi military junta gi maikai de yamna kanna offensive chathabana kudong thiba kaya ama mayok na dun lakhibani military junta gi maikai de rebel sing mathakta air strike kaya leptana chathaba asina rebel sing na hena kudum chalamba mafam kaya amasu loksin bangam kre air strike asina maram oiraga rebel sing hanagumna military junta gi mathakta khumang chausin na changsin bangam dre haidi Marasida military junta gi maikai de makhoi gi mathakta lan horiba fighter sing khulai yauna changsilak patarabadi akan na sel gi reward yauna akhen ba khudong chaba kaya pi gani hana lauthokre adubu sel kaya yamna pi ga doribano haibadudi chapchana phongdok palaitri military junta gi offer asida anti-coup fighter taragamari military junta da khulai ga konana surrender tawrakra ba fighter sing adu Mapanna ethnic armed group kini aduga mangana pro democracy group ama oiriba People's Defense Force kini Mizoram gi African swine fever na lupa crore 963 hena mangkre haukiba chahi 2021 dagi hauna Mizoram da pak sana African swine fever sandorakpana maram oiraga ok 68,172 gi mathakta sikhibaga loinina lupa crore 963.14 hena mangta kre haina Mizoram gi Animal Husbandry and Veterinary gi maikai dagi phongdorakli Makata na haribana haukiba chahi 2021-23 da state aduda loiriba ok sing da pak sana African swine fever narakpadagi madubu thingnaba haiduna ok kaya ama hena hatok laga fumjinki ok sing adugi mamal oina farmer sing da lupa crore 14 compensate tawkre state aduda African swine fever sandurakle haibasi ihan hanba oina 2021 gi March 21 da Bangladesh ka lona riba Mizoram gi lungai district ta thingnaki chahi sigi January dagi na July 17 fawbana African swine flu na ok lising manga ga chanipan ga humfutara ga mathoi sikhi aduga laina asibu sandokpa thingnabagi damakta ok lising amaga chamapan ga nifu ga nithoina hatok laga fumjin ki state asida chahi sigi July 16 fawbada African swine flu na ok sing sikhiba amasong hatok laga fumjin kiba sina punna lupa crore 66.51 hena mangta ki masigi mamang chahi ing 2024 dana ok sing siba amasong hatok laga fumjin kiba aduna lupa crore 336.4 ing 2021 dana lupa crore 334.14 aduga ing 2022 dana lupa crore 210 mangki Mizoram da swine flu na ing 2021 dagi hauzik fawda ok loiba farmer sing taraga chamri ga humfuga nipan chawna chaithing pi ki hariba matam asigi manungda laina asi sandorakpa thingnaba ok lising angkai ma thoiga chahumga ama hatok laga fumjin ki laina asi Mizoram gi oinadi hauzik fawbi oina ok loiba farmer sing da yamna kudong thiningai oiba phibam ama mayok nari haidi illegal immigrant amasung mitei sing ST list chanbagi matang da youth uprising ama mathau tare MMTU Manipur ki hauzik oiriba phibam asi yamna ningba kainingai oire maram aduna mitei singbu ST list chalhanaba amasung lamdam asida leiriba illegal immigrant sing masak khangdoktuna maram da halanabagi youth uprising ama mathau tabana hiram asigi matang da thubada campaign chatharagani haina MMTU gi secretary administration mutum churamani nangasi Manipur Press Club ta pangthokiba pawgi mifam amada phongdokre state asida ing 1951 gi matungda Kundarakiba illegal immigrants sing masak khangdoktuna maram da halanbagi thaba asi loidriba fawba 2027 da leiba asigi oina pangthokadariba census amasung delimitation exercise asi Manipur da pangthoktanaba ngasi MMTU gi maikai degi governor da memorandum pisinkiba amaga mari lainana pangthokiba pawgi mifam amada mahana makata na haikibada
Manipurdagi foreign illegal immigrants khandoktriba makai 2026 tagi hawgadoriba census ta yumfam oiraga delimitation tawgadabani hariba si chatnaba yaroi 2001 amasung 2011 gi aranba census ta yumfam oiraga makhal amatagi delimitation tawbasu yaroi census ki mangwaina Manipurda khundariba illegal immigrants hana khangdokadabani minority taraklaba maitai singbu ST list ta yahongadabani furup asi constitution gi oiba ngaklopi nabagi demand ga mari leinana restoration of Maitai in scheduled tribe list and demand for deportation of illegal haibagi matangda miyamgi oiba campaign ama athubada chatharagani census pangthoktringaida foreign illegal immigrant amasung mito miyan cha sing hana khandokadabani Ministry of Home Affairs na hawkiba May 19 da tha amagi manungda Manipur dagi Myanmar amasung Bangladesh illegal foreign nation khandoknaba khangalakhiba do hawjik fawba namsinduna thamli 1951 da foreign pass Lauthokiba amasung free movement regime chana hankibadagi Manipur asi yumthangnariba Myanmar amasung Bangladesh gi mitop lakaya thomjilaktuna khundasin khibani India gi mitop khandoknaba lairiba Foreigner Act 1946 passport amadi registration act Manipur da chana handana lairi Manipur da mapandagi mitop kaya leptana ngasi su changsilakpa leptri Yelhaumina noma gi hantharaktuna masagi maramda refugee gum lairagli maram aduna 1951 da base year oiduna niyom chumna census pangthoklaba matungda maduda yumfam oiraga delimitation pangthokpiu hairi August thada sungsoi soiduna NDA government ama laklagani Nurul Hassan August thada sungsoi soiduna NDA gi government ama laklagani miyamgi oiba leingak adu leiraba khakta dalamdam asina chawkhat maikaida khumang chawsin bangamgani haina ngasi Kangla Human Multipurpose Cooperative Society Limited na Manipur Rural Livelihood ki matenga loinana Imphal East ki Kongba Laishram Laikai da leiba Ima Angobi Community Hall da pangthokiba Village Prosperity Resilience Conservation Mela Haudopagi thoramda NPP gi MLA Nurul Hassan na phongdokre mangna makhata na haikibada state asida popular government ama lingba haibasi miyamgi apambani maram aduna mathang tha Augusta state asida NDA gi government ama lingnabagi maikai romda changsilli state asida hojik tholiba thodok wathok kaya asina chawkha thorangi thabak singda hena kurau thangba ama oihali aduba hojikti tapna santi lakpa hore Popular government ama lairaba khakta da punna nungsi chanana chawkhat maikai da khumang chawsin bangamgani isagi kanaba sing tungoi naramlaga miyamgi yaifa thorang da khumang chawsin na changsin minaraba khakta da state asida santi amasung chawkhat pa purakani haiki India da attack thorakpada afaba oiba ngamloi haiba wafam phongdokre India ki Prime Minister Narendra Modi na laiba si bungak senbagi thabak adu buthagat pa phongdokladuna ngasi Union Home Minister Amit Shah na Operation Sindur na malemda akanba paujel ama piraduna karigumba India da attack tawrakpa matamda afaba oiroi haina phongdokre wafam adu Jaipur gi Dadia khungang da pangthokpa miyamgi oiba mifam amada thamkhibani mahangna makha tarduna Modi gi luching makhada laiba asina malemgi khwaidagi marisuba economy oiribani Miyoi crore kunga taret lairabagi pankhaidagi haigat hanbangamki loinana Rajasthan da lupa crore lakh kunthra mangagi investment lakhangadawribani Churachandpur da GPF sizinaduna miyamna namthak torama miyoi ani police na fare Manipur police ki makhada lariba cybercrime unit ki achoba mai pakpa amoina Churachandpur da digital payment GPF sizinaduna miyamna namthak torama miyoi ani Churachandpur police na fare hairi Churachandpur district lairiba tongan ba auto driver amadi dukan phama miyoi kaya da namthak torambagi senior cyber crime officer amagi supervision makhada Churachandpur district police na farba miyoi ani adudi Churachandpur district ki P Laijang village dagi L Saimilan Hawkip kunthraga mari apokpa Saikhomang Hawkip amadi Soja Khofi dagi Lunkhomang Hawkip nifu apokpagi ming thangjangam kawi hairi Saimilan Hawkip amadi Lunkhomang Hawkip na Churachandpur district ki manung chanbada lairiba Kangbai S Scotland amadi Churachandpur town da lairiba tongan ba dukan phama miyoi singda GPF sizinaduna tongan ba hiram kaya da namthak torambagi maralda Churachandpur police na faduna case ama register tawkhre hairi na hospital da anaba amagi ka manung da nongmai paiba miyoi manga changlaga anaba duka tuna hatkre Bihar da nongmai paiba miyoi manga na hospital da lemna changlaga anaba amagi cabin manung da anaba du da nongmai maru kaya marum kapsil lamlaga icham tanu nanthokre thawdo asi movie ama nate masi Bihar gi akiba fanglaba asengma masak aduni Hospital aduda khilliba CCTV camera aduda nongmai paiba miyoi manga aduna makhoi gi khulai sing adu satokpa Kevin gi thong hangdokpa amasung madugi matungda nanthok tuna chenkhiba adugi saktam sing adu lohokhi target Chandan Mishra laikana bangamdana sikre ma ki mathakta miyatpagi case kaya marum leiba hakchilaba criminal ama oiriba Chandan Mishra medical ground cha jail dagi parallel da tholakhibani Patna gi Pars hospital da yengnaba mahak ming chalakhibada ngasi ayuk nongmai kapagi thodu adu thokhibani Sathiba thokdo adu rival gang amana oigani haina police na thajai Buxar district ki miyoi Chandan Mishra kauba criminal adu Buxar dagi
Bagalpur jailda transfer tauki masa layengnabagidamak Chandan payrollda tholakki amasung Paras Hospital admit tauki. Rival gang aduna mangonda nongmaina kapkhre. Buxar police ki matenga loinana aikoina rival gang Chandan Sairu gang mioising adu masak khangnaba honari haina Senior Superintendent of Police Kartikiya Sharmana thaudo adugi matungda media da haiki thaudo aduda hospital adugi security guard sing chenabra haiba adusbu aikoi thijili haina police na haiki haukiba chayol khara da mi hatpegi tongan tongan ma case singna wa launa khraba bihar gi konung asida hospital shooting asina law and order gi sotharagli ba phibam adu amuhana ulle haikiba sing adugi manungda businessman Gopal Khemka BJP luchingba Surenda Khewat amasung ukil Jindro Mahato yauri MANIPUR की crime sing hengalakhiba sina assembly mikhal gi Hwkhre gi mangwena state government ta pandam thamnaba opposition BJD amasung congress ta machak pi khibana Nitish Kumar na luchingba JDU BJP government khuning halakre union minister amasung NDA align Chirag Pasban na phawba state asigi law and order gi fibam nungnangbagi machak oire hairaduna Nitish Kumar na luchingba BJP JDU government aduda target tawrakre Mihatpagi thaudo asi numit khudingi thokli criminal singi moral achiapang na wangkhre panagi miyam na leinaba lamdamgi manungda leiba Paras Hospital gi manungde attack tawkhiba aduna law amasung administration aduda criminal singna phongna singnaba ule haina Chirag Pambasna X ta thagatpa post amada phongdoklakre Bihar Assembly Mikhal Mangwena crime gi thabak hengalakhiba si warning aini law and order system hanagi fibam da laksinuna thamnaba administration na thunama akanba khongthang paikalakani asa tawi haina mahangna haiki Deputy Chief Minister Bijoy Singana criminal sing adu soidna phagani haina thajaba pikre asiguma thaudo asi laibak thibani manung thena thigatkani criminal sing adu lemna tharoi criminal sing adu phagani amasung ahakpa chairak pigani haina Bihar ki Chief Minister aduna haikre Delhi Bengaluru ki school humpuda bomb leire haibedegi miyamna mi painaru re Delhi amadi Bengaluru ki school humpurom da bomb thalnam le haina ngasi ayu email gi khuthangda ki halakpadagi miyamna mi paiba poknakre Delhi ki school kun amasung Bengaluru ki school nifu da bomb leire haina ki halakraba matungda police amadi school authority singna khudakta bomb disposal squad amadi higher department ki mateng lawraga maire amasung staff pumna maksa fagadaba mafamda hongdo halaga school ki campus manungda thiba humbagi thabak chathaki Adubo hauzik faubagi oina school amata da bomb leiramba thengnakhidaba maramna kanaguma miyoi kharana miyamda mi paiba pohanabagi damak thawong adu chatharakhibani haina thajanari Naga singna khundaba chingkhong chingya da matam kaktana kuki sing changba thingkre athingba sing asi ahing nongyai dagi hauna chatnaragani FNCC Naga singna khundaba chingkhong chingya da kuki sing changba ngasi ahing nongyai dagi hauraga matam kaktana athingba thamle haina Foothills Naga Coordination Committee FNCC na phongdorakli Hiramasi ki matang da FNCC na JTC ki convener Chiru Union ki President Kharam Union ki President CNPO ki President amadi NPO Senapati ki President ta iba cherol thaduna matau taba thaurang sing lokhatpada mateng pangbina bahaijakre FNCC ki cherol asina hai kuki singna paikhalakpa thaurang kaya na chingkhong chingya da khundariba naga sing da chawna kudongchadaba thogalakpadagi tangai fadana akhanaba thaurang asi lokhalakpani ngasi ahing nongyai dagi hauraga matam kaktaba kuki sing changba thingbagi maram piraduna cherol asina hai mangjawna khangal lamba tawduna naga gi lamda fauraga German road amadi Tiger road semlakpani naga singi right cha chawna singnarakle suspension of operation su group ki camp kaya naga gi lamda saduna khulai matik chana paiba Kuki Millitant sing thamjilakpana ingtappa fibamda akaiba thogalakle Mafam kaya da paksana popi pambi thajilakpana mahusagi fal kairakpa galoina na mayai kaba drug ta laichuraba miyoi kaya lehelakpada thoaningdawa crime kaya thoalakli matawasuna naga gi lamda paikhalakli thabak thoram sing asi matam chana thingaudragadi naga miyangi tungi punsida chawna akaiba thoraklagani FNCC na oirakliba phibam asi chapchana mayoknanaba sem saduna leire naga miyangi right amasung ikai khunaba ngaknabagi matangda paikhalakli thorang asida naga lupsingna mateng pangbiu hairi Sisipurdagi Kangpopi phawba lambi sembada apanba pihandanaba UNC da wakatkre Churachandpurdagi Kangpopi phawba lambi sembagi thabakta apanba amata pihandanaba Thadau Tribe Council na United Naga Council da aiba cherol pisinuna wakatkre Thadau Tribe Council General Headquarter gi President YT Hwkhre na khuyek piduna United Naga Council UNC gi President pisin ki cherol amagi matung ina Churachandpurdagi Kangpopi phawba nauna lambi semnaba thorang lokhalaliba sida Inpui Liangmai Rongmai amadi Jamai Tribe sing yawba Joint Tribes Council JTC gi lam sokpalaite Kuki Chingi igi mari oiba Chiru Khoiro Dola Khunau gi lam faroga lambi semnaba hotnabani Kuki singna khundong chadaba kaya marumayok naringai gi tanja asida kanaguma miyoi kharana Churachandpurdagi Kangpopi phawba lambi semnaba hotnabada apanba pinaba yamna toina honaragli
lambi asi sembana JTC gi area singda kariguma makhal gi khudong chadaba amata thohangadaba leite Kuki amasung Naga gi marakta leinariba mari amuka hena chesilhanba mathau tai adubu Joint Tribe Council na handakta UNC da aiba cherol ama pisilaga Kuki singna Naga singi lam fauraga lambi semle haibagi matangda wakat pathengnare thaurang asi khudakta thingna bahona biu hairi